Hello friends, welcome back to my new blog. Ngasidi Chakoubagi BLog oina oire. Do ngasidi khogi husband gi jumgi khoi chachobi chatombi hogi oina oire ngasi Chakouba se. Ado Chakouba di khoi ningol singi di pura favorite hai tare. Toraga sigana I husband niamo loi phamme se binita sina ho chenu bi mana ilisa na thonge. Toraga aiga binta na sobe khop pata jaure binta jen bada su jaure maisbar. Toraga sina husband na hai ki maisbar bhaji ga loi taurage hai na. Loiraga siga loinamak loiraga jenba khotpa su lore chaba phamnare matamdo thengani haina ahan su jawbanina ne loiraga loi mamo itei ho kuloi chaba loiraga akhoi su chaba haure mathilde loinamak haure mathilde yam jame isbar gi mathilde mathil jamana chak chaba su loiba ngamde loiraga sigana koi niyom singdo lo oinare singmuse uraga kyam harauri sumaina chahi da hai gadra hana punna loi punna oibase phambase loinamak unabase kyam nungai nungmasing loi niyom loi tawna loiraga aduga akhoi masen chu loi phamna khotna waisunare hane wai puthoga nokpa khotpa tawra kyam nungai singmase ko mayam to si hoina thamage blog se kumaina tawri comment da haibiramu.